Mangangi mama memchado mau lakpagi harauri aibusu yam luna tawbiki lao lao horen dine insang ahawba mathongsi se cha se hana tho achapo se khara chasilo imane cha ngata thongnaba honage memcha na hairakpani aina khomki hoi ima mangang na Achapo se chaba haurodana amo ikairano nahan khaidi puthorakpa ngai ngamdadaine aisu sauning haiki hong asidi khara lemge tawba ima da onsilaga ima mangang se mingam khidaba nupi ga chap mana bane ima memcha na hairaki hana oirabasune haujiti ming kawba hauna deko dada kawgera nangna kawningba ama hekta kawo ming kawba ya deko aina ikaina khumki hoi ima aidi nahan kai khangda tawbane imana amo aigi imause machin maya yangi aina pambadu hek thoida aina mangangda onsilaga dada nansu chawdana kari yeng leirino aina dada kaurubada mangangdu aibu chagadabagum yengduna laiki aina ithanta khanjai dada kaina kawdose haidi haina roidawri itap hek tap khai nungsiraga nungsi haina fongdokpasu ngamdaba nang khangni aigi nungsi base hekta tarai di pithokloi nangi nagun yengba tare asumna aigi punsigi anauba khongthang ama hauraki kawba tambana miyoibagi tangai fadaba hainabi amani haibase aina khanglaki ai kawba tamki tha amamuk haijilakle aina manipurda leirakpa mangangsu makhoigi hotelgi CEO oina thabak tawba haukhre imaubu yumda ichik chikna leibase hainaribro nang dadagi manakta leiruge hairasu adum chatlo imana aibu mapan thokhaningbagi mawongdu utuna hairakpani yumda sum leigeda aduga ima mathanta leihaubasu nungaite imabudi sum leiraklabanina nungaitaba leiteda asumna imaga wari saringaida ahal ama changlai ahal adu wa ngangdana changlai ibema hoidi namau leikibadagi miga loi kawkhre ko inem memchana kadaidagi kaujade ko natte ichebu kadom chatpirubano ahal aduna ho nangi sida koirakpane nungsa sabane angang singna langbane noida ngai hakta chikna potharugena koiraklibane inemna aidi koirakti hairibani ne changlo iche chaga thakisi ahal aduna amuk khumlai ibhem masina namaudura imausidi masak phajaine memcha nangdi naraibu phakreda inem memcha na noklaga bema tu laklibase aikhoi awang thangbase asidagini chara kaino masemla aina semlake ine imaga wari watai tawbiramo namau cha semlake aina chalo lingaida mangangi kolaki kaidawrige nangbo nathanda leiba hainabra aina khumki ithanta leiba nate kaisu imasu lei aduga awanglonggi ine amasu lahawe ado nangbu kaidawramino aina nokphe tawna chalo liye aisu khida thakjage khanause meeting da wa nganglubagi khara kangeba mangang na hairakpani aina thilo hairo asengbagi thilaura aina awoi maki haikhibani masu chana na hairaki thilo ngaihak tumina layuraga mangang na tapna hairei ngaihak payu ko somda milai aisu hoi haiduna ngaihak ngaiduna lay makhoina ngangnaribadu sumtaduna lay mangang na hairaki kari tanase haibano singnadana hekta haibiyo nupa makhumlaki hotel sigi mapuge ayawa yaudana nangna tawningbata tawbada madu yaroi aibu masak khangdaba tawgana mangangdu khon kantak tawna hairaki hotel sigi mapu haibade nupa aduna masagi maming taklaga hairaki aigi me nongtha hotel asigi mapu aine
ꯃꯗꯨꯒꯤ ꯆꯦ ꯆꯥꯡ ꯑꯩꯅ ꯅꯉꯣꯟꯗ ꯎꯠꯈ꯭ꯔꯕꯗꯨꯅꯤ꯫ ꯃꯉꯥꯡꯗꯨ ꯅꯣꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯊꯥꯡꯅ ꯍꯥꯏꯔꯛꯈꯤ, ꯅꯄꯥꯒꯨꯝꯅ ꯅꯪꯁꯨ ꯄꯨꯟꯁꯤ ꯇꯦꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥꯁꯤ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯁꯤ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯉꯥꯡꯗꯨ ꯂꯥꯎꯈꯠꯂꯛꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯥꯆꯥꯎꯕ, ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯦ ꯀꯩꯒꯤ ꯊꯥꯖꯜꯂꯛꯏꯅꯣ? ꯁꯥꯔ, ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯁꯣꯝꯗ ꯑꯝꯇ ꯂꯦꯡꯊꯣꯛꯄꯤꯔꯣ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯔ, ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯕꯒꯤꯅꯣ? ꯍꯧꯖꯤꯛꯀꯤ ꯃꯤꯗꯨ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯑꯣꯐꯤꯁꯇ ꯇꯣꯏꯅ ꯂꯥꯛꯂꯒ ꯀꯥꯔꯟ ꯇꯥꯕꯁꯤ ꯀꯨꯏꯔꯕꯅꯤ, ꯍꯟꯗꯛꯇ ꯅꯠꯇꯦ꯫ ꯃꯉꯥꯡꯅ ꯁꯥꯎꯅ ꯍꯪꯂꯛꯈꯤ, ꯃꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯑꯣꯐꯤꯁꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥꯔꯤ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯃꯦ꯫ ꯆꯥꯎꯕ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔꯅꯤ, ꯃꯉꯥꯡꯅꯁꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤ ꯑꯃꯁꯨꯅꯤ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯅ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯗꯕ꯭ꯔꯥ? ꯑꯩꯅ ꯈꯪꯕꯗꯤ ꯈꯖꯤꯛꯇꯅꯤ꯫ ꯏꯃꯥꯗ ꯍꯪꯂꯕꯗꯤ ꯁꯨꯒꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕꯗꯨ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯊꯤꯀꯥꯗꯔ ꯃꯅꯤꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯂꯟ ꯊꯨꯝꯕꯨ ꯃꯤꯍꯧꯕꯗꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯕꯕꯥꯒꯤ ꯑꯦꯛꯁꯤꯗꯦꯟꯗꯨꯁꯨ ꯃꯈꯣꯏꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯆꯤꯡꯅꯈꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝꯗꯨꯃꯛꯇꯗ ꯅꯣꯡꯊꯥꯡꯒꯤ ꯚꯣꯇꯔ ꯀꯥꯔꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏ꯫ ꯃꯉꯥꯡꯅ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯣ꯫ ꯆꯥꯎꯕꯅ ꯑꯩꯅ ꯈꯪꯕꯗꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯂꯩꯔꯤꯕ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫ ꯆꯥ ꯄꯥꯊꯔꯛꯄꯗꯨꯗ ꯑꯩ ꯈꯪꯄ꯭ꯔꯩ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯣꯕꯥꯏꯜꯗ ꯌꯦꯡꯂꯨꯕꯗ ꯐꯣꯟ ꯊꯝꯂꯒ ꯂꯩꯔꯝꯃꯦ꯫ ꯆꯥ ꯍꯩꯔꯒ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯔꯛꯏ꯫ ꯏꯅꯦ, ꯆꯥ ꯄꯥꯏꯁꯦ, ꯏꯃꯥꯒꯤꯁꯨ ꯆꯥ ꯂꯩꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯧꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯍꯜ ꯑꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯁꯨꯔꯃꯤ ꯀꯧꯏ ꯏꯅꯦ꯫ ꯏꯆꯦ, ꯆꯥ ꯄꯥꯏꯁꯤ, ꯑꯃꯨꯛ ꯏꯪꯈꯤꯅꯤ꯫ ꯏꯅꯦ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯝ ꯁꯥꯔꯤꯗ ꯃꯦꯝꯆꯥ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯔꯥꯏꯕꯛꯇꯤ ꯐꯩꯗꯀꯣ꯫ ꯈꯔ ꯂꯩꯔꯒꯗꯤ ꯅꯁꯨꯒꯤ ꯀꯨꯝꯍꯩꯗ ꯄꯣꯊꯥꯕ ꯐꯪꯕ ꯀꯥꯏꯗꯤ ꯍꯥꯏꯔꯨꯔꯅꯨ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯑꯩꯗꯤ ꯏꯁꯨ ꯄꯥꯝꯕꯅ ꯉꯥꯎꯔꯕꯅꯦ꯫ ꯌꯨꯝꯁꯤꯗꯅꯦ ꯏꯅꯦ ꯏꯃꯧꯇ ꯇꯔꯛ ꯇꯔꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯀꯨꯏꯔꯔꯣꯏ ꯀꯨꯏꯔꯔꯣꯏ, ꯍꯦꯛꯇ ꯈꯪꯍꯧꯗꯕꯅꯤ꯫ ꯏꯃꯥꯒ ꯏꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯅ ꯁꯣꯝꯗ ꯉꯁꯥꯏ ꯐꯣꯟꯗ ꯇꯥꯍꯧꯕ ꯋꯥꯔꯤ ꯑꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯅꯤꯕꯥꯕꯨꯅ ꯌꯨꯝꯁꯤꯒꯤ ꯂꯟ ꯊꯨꯝꯗ ꯃꯤꯀꯥꯔꯤꯕ? ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡ ꯌꯥꯎꯅ ꯍꯨꯞꯆꯤꯜꯂꯛꯂꯤꯕ ꯀꯔꯤꯒꯤ? ꯄꯨꯡꯄꯥꯡ ꯁꯨꯗ꯭ꯔꯦ ꯃꯃꯥ ꯃꯆꯥꯇꯅꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯁꯤꯔꯥ? ꯅꯠꯇ꯭ꯔꯒꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯉꯥꯡꯒꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯝꯕ? ꯈꯪꯅꯤꯡꯕꯅ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯉꯥꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯈꯤ꯫ ꯒꯦꯠꯇ ꯒꯥꯔꯤꯒꯤ ꯍꯣꯔꯣꯜ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯕꯗ ꯀꯥꯅꯤꯃꯥꯏꯆꯥꯟꯁꯨ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯒꯦꯠ ꯍꯥꯡꯗꯣꯛꯏ꯫ ꯃꯉꯥꯡꯗꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯒ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯏꯅꯦꯝꯅ ꯍꯪꯂꯛꯈꯤ, ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯜꯂꯛꯑꯗꯤ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯉꯥꯡ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯃꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯏꯌꯦ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯜꯂꯛꯏꯗꯤ? ꯃꯉꯥꯡꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯖꯥꯏꯗ ꯉꯥꯎꯁꯤꯟꯅꯖꯅꯨ, ꯁꯦ ꯐꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯈꯣꯕ꯫ ꯑꯩꯅ ꯇꯞꯅ ꯈꯨꯝꯈꯤꯕꯅꯤ꯫ ꯃꯉꯥꯡ ꯅꯣꯛꯐꯦ ꯇꯧꯅ ꯃꯔꯧ ꯂꯩꯔꯞ ꯍꯥꯏꯔꯛꯈꯤ, ꯐꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯈꯣ ꯍꯥꯏꯔꯣ? ꯁꯦ, ꯑꯗꯨꯗꯤ ꯅꯪꯅ ꯍꯣꯡꯗꯣꯛꯄꯤꯌꯣ꯫ ꯑꯗꯨ ꯗꯗꯥ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯗꯅ꯫ ꯑꯩꯅ ꯃꯉꯥꯡꯅ ꯂꯤꯠꯂꯤꯕ ꯀꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯪꯈꯤꯕꯅꯤ꯫ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤ ꯇꯥꯔꯒ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯂꯨꯋꯥꯡ ꯂꯩꯔꯝꯗ꯭ꯔꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯝꯂꯣꯏ꯫ ꯅꯨꯡꯁꯤꯗꯦꯆꯣ, ꯑꯩꯗꯤꯅꯦ ꯅꯨꯄꯥꯅ ꯄꯥꯝꯗꯕꯁꯦ ꯌꯥꯝ ꯄꯥꯝꯖꯗꯦ꯫ ꯃꯤꯅ ꯂꯥꯛꯆꯍꯟꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯃꯉꯥꯡꯒꯤ ꯀꯣꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯥꯕꯨ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯍꯥꯏꯐꯦꯠ ꯎꯠꯂꯒ ꯃꯥꯏ ꯂꯩꯊꯣꯛꯂꯒ
ꯎꯄꯨꯗ ꯀꯣꯠ ꯑꯗꯨ ꯍꯥꯞꯆꯤꯟꯅꯕ ꯈꯔ ꯆꯠꯂꯤ꯫ ꯃꯉꯥꯡꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯐꯥꯔꯒ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯑꯗꯨꯛ ꯊꯨꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯩꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯑꯦ, ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩ ꯍꯥꯏꯐꯦꯠ ꯇꯥꯍꯧꯋꯦ꯫ ꯑꯩꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯒ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯉꯥꯡꯅ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯝꯂꯛꯈꯤ, ꯈꯨꯗꯩꯁꯦ ꯑꯝꯇ ꯁꯦꯝꯂꯛꯑꯣ꯫ ꯑꯩꯅ ꯈꯨꯗꯩꯗꯨ ꯂꯥꯝꯂꯒ ꯃꯉꯣꯟꯗ ꯄꯤ, ꯑꯗꯨꯒ ꯍꯪꯉꯤ, ꯑꯗꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯥꯟꯅ ꯈꯜꯂꯒ ꯇꯧꯀꯣ꯫ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕꯁꯨ ꯆꯠꯍꯟꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯆꯍꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯉꯁꯤꯁꯦ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯇꯧꯐꯝ ꯈꯪꯗꯗꯅ ꯌꯨꯝꯗ ꯉꯟꯇꯥ ꯍꯜꯂꯛꯂꯕꯅꯦ꯫ ꯅꯅꯥꯛꯇ ꯂꯩꯔꯒ ꯋꯥꯈꯜꯁꯦ ꯑꯋꯥꯕ ꯀꯥꯎꯕꯒꯨꯝ ꯇꯧꯋꯦ꯫ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯃꯥ ꯆꯪꯂꯛꯑꯗꯤꯅꯦ ꯆꯣꯞꯆꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯊꯣꯡ ꯄꯨꯅꯥ ꯂꯣꯟꯁꯤꯟꯒꯦ꯫ ꯃꯉꯥꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯒ ꯄꯨꯅꯥ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ, ꯌꯥꯔꯕ ꯁꯤ ꯑꯣꯏꯔꯗꯤ? ꯅꯪꯒꯤ ꯅꯃꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯋꯦꯗꯔꯅꯔꯥ ꯑꯁꯨꯛ ꯌꯥꯝ ꯊꯥꯔꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ? ꯅꯨꯡꯁꯤꯗꯦꯆꯣ꯫ ꯑꯩꯅ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯥꯡꯅ ꯑꯩꯕꯨ ꯊꯥꯡꯒꯠꯂꯒ ꯐꯃꯨꯡꯗ ꯂꯪꯈꯠꯂꯤ꯫ ꯑꯌꯣꯃ, ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯑꯩꯅ ꯁꯥꯎꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯉꯥꯡꯅ ꯃꯔꯩ ꯇꯠ ꯇꯧꯅ ꯍꯥꯏꯔꯛꯈꯤ, ꯅꯥꯕ꯭ꯔꯣ? ꯗꯗꯥ ꯁꯣꯏꯈꯤꯕꯅꯦ꯫ ꯑꯣꯍꯣ, ꯍꯧꯖꯤꯛꯀꯤꯗꯣ ꯁꯣꯏꯈꯤꯕꯅꯦꯕ꯫ ꯈꯪꯅꯤ, ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯒ ꯌꯥꯔꯣꯏ꯫ ꯍꯨꯔꯥꯟꯕ ꯁꯥꯗꯅ ꯍꯦꯛ ꯆꯪꯉꯛꯑꯕ ꯁꯤꯃꯤꯟꯅꯔꯦ ꯈꯪꯉꯨ꯫ ꯍ! ꯑꯩ ꯅꯤꯡꯖꯣꯟꯗ ꯅꯥꯜꯂꯒ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯃꯅꯤꯕꯥꯕꯨ ꯃꯇꯝ ꯑꯃꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯃꯦꯝꯆꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯉꯥꯡꯅ ꯆꯤꯡꯅꯔꯞ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯪꯂꯛꯈꯤ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ? ꯑꯩ ꯃꯤꯅ ꯂꯥꯛꯆꯍꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯊꯟꯇꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯔꯤ ꯁꯝꯕꯟ ꯂꯤꯡꯅ ꯂꯩ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯗꯅ ꯂꯩꯔꯝꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ? ꯅꯠꯇ꯭ꯔꯒꯅ ꯕꯕꯥꯅ ꯃꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯔꯕ꯭ꯔꯥ? ꯍꯥꯏꯌꯨ ꯏꯃꯥ꯫ ꯃꯉꯥꯡ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯨ ꯌꯥꯎꯔꯨꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ, ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯧꯔꯛꯂꯦ꯫ ꯋꯥꯔꯤꯁꯤꯡꯗꯣ ꯅꯆꯥ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯃꯤꯅ ꯊꯑꯣꯏꯗꯅ ꯇꯧꯕꯁꯦ ꯅꯃꯧꯁꯨ ꯄꯥꯝꯖꯗꯦ꯫ ꯃꯦꯝꯆꯥ ꯋꯥ ꯄꯥꯛ ꯉꯥꯡꯂꯛꯇꯦ꯫ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯇꯞꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯄꯥꯕꯨꯡꯁꯦ ꯅꯤꯡꯉꯝꯗꯦ, ꯑꯗꯨꯕꯨ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯀꯟꯖꯩ꯫ ꯍꯣꯇꯦꯜ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅꯕ ꯆꯂꯥꯏꯔꯤꯕꯁꯦ ꯕꯕꯥꯒꯤ ꯍꯣꯠꯅꯖꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯃꯥꯕꯨ ꯀꯂꯛ ꯈꯝꯕꯟꯕ ꯌꯥꯎꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯅꯪꯗꯤ ꯆꯍꯤ 3 ꯍꯥꯏꯔꯛꯀꯗꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯅꯤꯕꯥꯕꯨꯒꯤ ꯑꯆꯤꯟꯕ ꯈꯔꯗꯒꯤ ꯃꯥꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯅꯕ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯥꯞꯂꯛꯄꯗꯣ ꯊꯦꯡꯅꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯪ ꯕꯕꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯒꯗꯕꯒꯤ ꯁꯔꯨꯛ ꯍꯣꯇꯦꯜ ꯑꯃ ꯁꯥꯒꯠꯁꯤ, ꯂꯝꯁꯦ ꯅꯪ ꯄꯨꯊꯣꯛꯑꯣ, ꯑꯩꯅ ꯃꯗꯨꯗ ꯑꯆꯪꯕ ꯁꯦꯟꯐꯝꯗꯣ ꯄꯨꯊꯣꯔꯛꯑꯒꯦ, ꯑꯁꯨꯝꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯡꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯗꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯂꯝ ꯃꯄꯨꯁꯤ ꯃꯅꯤꯕꯥꯕꯨꯒꯤ? ꯃꯦꯝꯆꯥꯅ ꯁꯝꯅ ꯈꯨꯝꯂꯛꯈꯤ, ꯅꯠꯇꯦ, ꯅꯪ ꯕꯕꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯂꯝꯅꯤ꯫ ꯑꯩꯒ ꯃꯉꯥꯡꯒꯅ ꯆꯞ ꯃꯥꯟꯅꯅ ꯍꯪꯈꯤ, ꯃꯇꯧ ꯀꯔꯝꯅ? ꯃꯇꯝ ꯑꯗꯣ ꯃꯦꯝꯆꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯏꯁꯥꯅ ꯁꯨꯖꯔꯒ ꯅꯨꯡꯉꯥꯏꯔꯛꯄ ꯑꯃ, ꯑꯗꯨꯒ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥ ꯏꯕꯣꯍꯜ ꯃꯁꯥꯅ ꯁꯨꯅꯣꯝꯕ ꯀꯟꯕꯇ ꯅꯠꯇꯅ ꯑꯍꯜꯁꯤꯡꯅ ꯄꯥꯏꯔꯝꯕ ꯂꯟ ꯊꯨꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯏꯕꯣꯍꯜꯅ ꯊꯕꯛ ꯍꯜꯂꯛꯄꯗ, ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ? ꯑꯩ ꯍꯜꯂꯛꯑꯦ, ꯅꯪ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯣ꯫
Ibohalna imungda changlaklaga kaurakpani. Memchana thoraklaga hanbirakledana aisu angang sumlambani. Ibohalna hanglai. Angang tumkrabro. Laune, sida ngaihak famu. Aruba wari ama sanasi. Memchana hangi. Kariwana moy baba. Ngasaidu khabarda itaw Manibabugi ingkhol konung mamangidu thadoklani haidana thengnare. Adu kaidauraba. Aina kanana tena nungsiba itawni khallaga aina nahan nangonda hotel gi wa ma haidana adudo magi yongadaba ingkhol du yolanu ai maduda changadaba sempham du puthorage hotel si puna semgat minasi ai khoi puna sakhot minana bo hona si hairubani adubu yaraktre madi tangai fadaba amagi yondaba yadre hayore. Memchana wa haudorakhi. Ado thabak tawbada kharadi cheksinba phai ko moy baba. Nangna mingamdriduga tawthorakpa thabakna safam lanphamda thabak tawjagali awoiba. Ibohalna noklaga hairakhi. Hai, sibu safam lanfam ko ubrane aisu mana yadrabani na farena adude nangi ingkhol se ai lorage sel thirage haidoklame. Khangdi aigidi thabak tawbada khara cheksinbiu hairisini. Mama nangna pakha chawbasina ima hoide Laikhibani magi kada. Manibabugi yumda Ibohal noklaga. aide kari thabak achinba laibagino khallubani thikada thadanaba oireko. Manibabusu noklaga. Itaw haisu haibani hotel sabada sel fanayamdi thadaki hayeng aduda kanana laibidoinoda adugi saru thikada thadabana faiko. Itaw aigidi mbasida achawu manglal ama lairi hairiba honabiyu ngaikone itaw nangbo nachanupa amadagi makha tadrabo aikhoi sagaigi oina laina amatangdagi hena bibidre. Manibabuna Hera itaw nahaya moidi honabagi matam lairida. Ibohalna Selsi amuk thikidra itaw na pibubo surammanida. asumna Ibohalna semga sagalakpa pumnama mai pakpa haurakhi. Matamdu mangangna chahi 15 surakpa matamni. Metric loibadagi hauraga mapalamda mahai tambagi adum yumda kaya laiba phangkidrabani. Nongma Ibohalga Manibabuga yam thajadana bazarda thengnakhi. Ibohalna kauki. Itaw Manibabu natabra. Manibabuna Itaw fana kuireda thengnakidaba itaw di yam nungai maleda hotel gasi branch taret hangdokre haina sutaki. Ibohal harauna noklaga. Khangde itaw isorgi thaujaldagi mayamna pambibani mayamgi penaba tawjariba haibaduni. Manibabuna Nong phadoksu punba yabani ko thaina fana matada laik tamirakpani haiba kawkhra male. Ibohalna sengdoklaga hairakhi. Kadaidagi adugumba wakhalga khanjade ko thabakna yadabana lakpa ngamdabani nong hekta punsi kainone adudi lakliba sandesida hekta punsi kaidogene. Ibohal makhut tinthoklaga. Lambi su oire itaw sandeda amuk thengnarasi amuk yaukrage. Manibabuna lambi mataida leplaga makhut hairakhi. Ai leijahore. Manibabu leplaga Ibohalbu munna yenglaga leihawi. Ibohal nofre tawna amuktang yenglamlaga gari thauraga chatkhi. Nongma Ibohalga Manibabuga mamanabasing khara punkhi. Makhoi ikoy-koyna famlaga party manner ngakna chatli. Madugi marakta tangai fadana Ibohal su yaudaba yaramde. Manibabuna wa haudorakhi. Aikhoi itaw bise maraiba fakhraba mana tawruba thabakse mai paktana tokhidre. Nupa amana mateng pangsilai. Asumbane ngasi itaw Ibohalna fangliba mingcha magi hona jamanne. Ibohalsu tapna khumlakhi. Aduga aigi itaw Manibabugi su chawro mateng leida magi matengdagi siyoba ngamjarakpani. Kari haige itaw biye Makhoi nisa loina panarabani.